ꯅꯣꯡꯃ ꯑꯃꯨꯛ ꯍꯧꯈꯤ, ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈꯤꯅꯤ, ꯆꯠꯈꯤ ꯃꯇꯝꯗꯤ ꯃꯊꯪ ꯑꯁꯨꯝꯅ ꯆꯠꯈꯤꯕꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯕ ꯄꯨꯟꯁꯤ ꯏꯆꯦꯜꯁꯨ ꯏꯔꯩ ꯀꯟꯅ ꯑꯗꯨꯃꯛ ꯆꯦꯟꯊꯔꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯂꯥꯜꯂꯗꯨꯅ ꯊꯥꯕꯝ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯀꯨꯝꯖꯥ ꯀꯨꯃꯣꯟ ꯂꯥꯜꯂꯗꯨꯅ ꯌꯥꯏꯈꯣꯝꯕꯒ ꯃꯌꯥꯁ꯭ꯋꯥꯔꯤꯒꯗꯨ ꯄꯨꯟꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯍꯟꯈꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯕꯀꯥꯟ ꯂꯨꯍꯣꯡꯕ ꯍꯥꯏꯅꯁꯨ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯈ꯭ꯔꯦ꯫ ꯌꯦꯅꯤꯡꯅꯗꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯅ ꯀꯟꯅ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯅ ꯇꯛꯄ ꯀꯟꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯉꯥꯛꯄꯅꯁꯨ ꯑꯔꯣꯟꯕ ꯑꯃꯁꯨ ꯍꯥꯏꯗꯣꯔꯛꯂꯤ, ꯃꯗꯨꯗꯤ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯑꯍꯟ ꯃꯁꯦꯟ ꯂꯨꯅ ꯇꯤꯟꯅꯔꯝꯕꯗꯒꯤ ꯂꯩꯉꯥꯛꯄ ꯍꯣꯏꯒ ꯅꯛꯅꯅ ꯂꯝ ꯂꯩꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯗꯒꯤ ꯂꯩꯉꯥꯛꯄ ꯍꯣꯏꯒꯤꯗ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯒꯨꯝ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯕꯗ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯦꯅꯤꯡꯍꯨꯟꯕꯤꯅꯁꯨ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ꯫ ꯌꯦꯅꯤꯡꯍꯨꯟꯕꯤꯒꯤꯁꯨ ꯃꯥꯁꯇꯔ ꯇꯧꯕꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ PhD ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯍꯤꯌꯥꯏꯉꯝꯕꯅ ꯀꯟꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯤ꯫ ꯉꯁꯤꯁꯨ ꯌꯦꯅꯤꯡꯅ MU ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯅꯪꯒꯤ PhDꯗꯣ ꯀꯣꯟꯅ ꯇꯧꯔꯣꯕ? ꯑꯁ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯇꯝꯅꯤꯡꯂꯤꯉꯩꯁꯤꯗ ꯃꯊꯪꯅꯦ ꯁꯠ ꯇꯝꯊꯔꯒ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯈꯟꯅꯁꯦꯕ꯫ ꯅꯪꯅꯦ ꯀꯩꯝ ꯇꯧꯕꯤꯔꯅꯨ ꯌꯥꯔꯦ꯫ ꯅꯠꯇꯦ, ꯅꯍꯥꯟꯋꯥꯏꯅ ꯇꯝꯃꯣ ꯍꯥꯏ, ꯍꯧꯖꯤꯛꯅ ꯇꯣꯛꯑꯣ ꯍꯥꯏꯁꯤꯕꯨ ꯀꯩ ꯈꯜꯂꯛꯄꯩꯅꯣꯕ? ꯌꯥꯝꯗ꯭ꯔꯁꯨꯅꯦ ꯆꯍꯤ 2ꯒꯨꯝꯕꯗꯪ ꯇꯣꯛꯑꯣ, ꯑꯗꯨꯒ ꯑꯃꯨꯛ ꯇꯝꯃꯣꯕ꯫ ꯍꯣ, ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯑꯩꯁꯦ ꯍꯅꯨꯗꯣꯔꯕꯅꯤ, ꯍꯅꯨꯔꯀꯥꯟꯗ ꯏꯆꯥ ꯄꯝꯕꯒ ꯉꯝꯃꯔꯣꯏ꯫ ꯅꯪ ꯂꯣꯏꯕ ꯉꯥꯏ ꯂꯩꯔꯗꯤ ꯑꯩ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏ ꯀꯣꯜꯂꯅꯤ꯫ ꯅꯪ ꯇꯝꯒꯦꯁꯨ ꯏꯆꯥ ꯍꯥꯟꯅ ꯄꯤꯔꯝꯃꯨ, ꯑꯗꯨꯒꯅꯦ ꯅꯅꯤꯡꯗꯣ ꯇꯦꯛꯈꯩ ꯇꯝꯃꯨ꯫ ꯑꯁꯤꯕꯨ ꯋꯥꯅꯦꯅ? ꯍꯩ, ꯁꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯑꯗꯣ꯫ ꯀꯣꯟꯕ ꯌꯥꯔꯣꯏ, ꯄꯥꯕꯨꯡꯅꯁꯨꯅꯦ ꯃꯁꯨ ꯄꯥꯝꯂꯕꯅꯤ, ꯍꯥꯏꯕ ꯉꯝꯇ ꯂꯩꯕꯩ ꯋꯥꯅꯤ꯫ ꯌꯦꯅꯤꯡꯁꯨ ꯈꯟꯕꯒꯤꯗꯤ ꯈꯜꯂꯤꯕꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤꯁꯨ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯍꯩ ꯇꯝꯕ ꯌꯥꯔꯤꯀꯥꯟ ꯇꯝꯍꯧꯒꯦ ꯈꯜꯂꯛꯄꯒꯤꯅꯤ꯫ ꯃꯑꯣꯡ ꯌꯦꯡꯂꯁꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯃꯈꯥꯗꯒꯤ ꯃꯤꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯌꯦꯅꯤꯡꯅ ꯍꯤꯌꯥꯏꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯇꯥꯃꯣ, ꯑꯝꯇ ꯊꯣꯛꯂꯝꯃꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯑꯒꯦ꯫ ꯍꯣꯏ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯍꯤꯌꯥꯏꯉꯝꯕꯅ ꯀꯨꯝꯂꯛꯄꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅ, ꯏꯅꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯅꯨꯡꯗ꯫ ꯀꯅꯥ ꯍꯪꯕ? ꯅꯨꯄꯤꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯍꯤꯌꯥꯏꯉꯝꯕꯅ ꯇꯧꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯍꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯌꯦꯅꯤꯡꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ? ꯑꯃꯨꯛꯇꯤ ꯂꯥꯛꯑꯝꯃꯦ ꯂꯨꯍꯣꯡꯕ ꯊꯤꯟꯕꯗ, ꯀꯨꯏꯔꯕꯅꯤꯅ ꯀꯥꯎꯔꯕ? ꯃꯥꯅꯦ ꯃꯥ, ꯌꯨꯝꯁꯤꯅꯦ꯫ ꯀꯩ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯃꯥꯒ ꯎꯅꯗꯨꯅꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯁꯤꯡꯅꯦ ꯑꯩꯅ꯫ ꯃꯥꯕꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯂꯩ, ꯊꯣꯛꯂꯛꯑꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯌꯦꯅꯤꯡꯁꯨ ꯀꯨꯝꯂꯛꯂꯤ꯫ ꯐꯝꯂꯝꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯉꯛꯂꯞꯅ, ꯏꯅꯦ ꯇꯕꯥꯕꯤ? ꯍꯥꯎꯅꯦ, ꯏꯆꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯂꯝꯕꯤ ꯊꯣꯛꯂꯦꯗꯅ ꯆꯪꯂꯛꯏꯅꯤ꯫ ꯏꯅꯦꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯗꯥ ꯑꯗꯤꯇ꯭ꯌ ꯍꯣꯏꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯉꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯕꯥꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯨꯄꯤ ꯑꯁꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ꯫ ꯇꯕꯥꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯝ ꯂꯩꯔꯤ꯫ ꯏꯅꯦꯁꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯍꯤꯌꯥꯏꯉꯝꯕꯁꯨ ꯋꯥꯔꯤꯗꯨ ꯈꯔꯗꯤ ꯈꯪꯕꯅ ꯃꯥ ꯌꯥꯎꯕ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯦ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯣ, ꯑꯩ ꯆꯥ ꯁꯦꯝꯖꯔꯛꯀꯦ꯫ ꯌꯦꯅꯤꯡꯅ, ꯌꯥꯔꯅꯤ, ꯑꯩ ꯁꯦꯝꯒꯦ, ꯀꯨꯏꯔꯣꯏ꯫ ꯇꯥꯃꯣꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯣ, ꯑꯩꯒꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯒꯦ꯫ ꯌꯥꯔꯦ ꯑꯩ ꯇꯧꯔꯒꯦ꯫ ꯏꯅꯦꯁꯦ ꯋꯥꯅꯁꯨ ꯂꯥꯛꯑꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤ ꯍꯥꯏꯗꯅ꯫ ꯇꯕꯥꯕꯤꯅ, ꯏꯕꯨꯡꯉꯣ ꯁꯦꯝꯃꯨꯔꯅꯨ, ꯋꯥꯅꯅꯕꯅꯤ꯫ ꯏꯆꯥ ꯍꯣꯏ ꯎꯅꯔꯤꯁꯦ ꯁꯤꯕꯨ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯦꯗꯩꯅꯦ, ꯆꯥꯐꯥꯎ ꯊꯛꯇꯕꯗꯨꯗꯤ꯫ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅꯅꯦ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯑꯣꯏꯅ ꯍꯦꯛ ꯊꯛꯑꯒꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯄꯨꯖꯔꯛꯀꯦ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯇꯕꯥꯕꯤꯅ, ꯑꯣꯟꯊꯣꯛꯅ ꯐꯅ ꯎꯏꯗ, ꯂꯨꯅ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯏꯆꯥꯁꯦ꯫ ꯌꯦꯅꯤꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯇꯧꯕꯤꯌꯦ ꯏꯅꯦ, ꯑꯗꯣ ꯏꯅꯦꯅ ꯁꯥꯁꯦ ꯍꯥꯏꯕ ꯋꯥꯔꯤꯗꯨꯕꯨ? ꯏꯅꯦꯒꯤꯁꯦ ꯍꯥꯏꯐꯝꯕꯨꯗꯤ ꯊꯣꯛꯇꯦ ꯍꯥꯏꯕ ꯈꯪꯉꯤ, ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯁꯨꯅꯤ, ꯑꯗꯨꯕꯨ ꯏꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯏꯅꯦ, ꯑꯩꯁꯨ ꯅꯆꯥꯒꯨꯝꯕꯅꯤ, ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯍꯩ ꯇꯝꯕꯁꯨ ꯂꯣꯏꯖꯔꯦ, ꯃꯥꯅ ꯇꯝꯂꯤꯗꯨꯒ ꯆꯥꯅꯕ ꯊꯕꯛꯁꯨꯅꯦ ꯇꯧꯖꯔꯕꯅꯤ, ꯑꯗꯨꯕꯨ
ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯃꯧ ꯄꯥꯝꯃꯦꯅ ꯍꯦ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯗꯅ ꯏꯪꯅ ꯄꯥꯜꯍꯧꯕꯗꯣ ꯏꯅꯦ ꯄꯥꯝꯃꯦ ꯑꯗꯨꯗ ꯗꯥꯗꯤꯇꯤꯌꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯉꯥꯡꯅꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯇꯩ ꯑꯇꯩꯗꯤꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯂꯩꯈ꯭ꯔꯦ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥꯒꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯏꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯨ ꯅꯔꯥꯜꯗꯤ ꯂꯩꯇꯦ ꯏꯅꯦꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯦꯡꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯁꯤ ꯏꯅꯦꯅ ꯁꯤꯁꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯅꯤ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯃꯥꯅ ꯑꯌꯥꯕ ꯄꯤꯗꯕꯁꯤꯗꯅꯦ ꯏꯅꯦꯁꯨ ꯋꯥ ꯂꯦꯞꯄꯁꯦ ꯉꯝꯗ꯭ꯔꯦ ꯏꯅꯦ ꯅꯆꯥ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯍꯤꯔꯝꯁꯤꯗ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯈꯟꯗꯨꯅꯅꯦ ꯏꯅꯦ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯅꯪ ꯃꯥꯕꯨꯅꯦ ꯑꯃꯨꯛꯇ ꯎꯅꯕꯤꯒꯦꯔꯥ ꯋꯥꯔꯤ ꯁꯥꯒꯦꯔꯣ ꯏꯅꯦ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩ ꯍꯥꯏꯔꯕꯅꯤꯀꯣ ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯁꯣꯏꯗꯅ ꯃꯥꯒ ꯎꯅꯒꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯏꯕ ꯅꯝꯕꯔ ꯑꯃꯗꯤ ꯄꯤꯕꯤꯔꯝꯃꯣ ꯄꯥꯎ ꯐꯥꯎꯅꯅꯅꯕ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯄꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯝꯕꯔ ꯂꯧꯅꯩ ꯇꯕꯥꯕꯤ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯁꯣꯏꯗꯅꯗꯤ ꯎꯅꯕꯤꯌꯨꯀꯣ ꯍꯣꯏ ꯏꯅꯦ ꯑꯩ ꯁꯣꯏꯗꯅ ꯎꯅꯖꯒꯦ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯍꯤꯌꯥꯏꯉꯝꯕ ꯋꯥꯔꯤ ꯃꯀꯣꯛ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯑꯀꯣꯟꯕꯒꯤ ꯎꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯃꯥꯁꯨ ꯇꯥꯍꯧꯔꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ ꯏꯁꯤꯡ ꯑꯗꯨ ꯇꯕꯥꯕꯤꯗ ꯄꯤꯔꯛꯏ ꯇꯕꯥꯕꯤꯁꯨ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯌꯦꯅꯤꯡꯅ ꯍꯣꯏ ꯏꯅꯦ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯅꯤ ꯂꯩꯍꯧꯔꯣ ꯏꯅꯦ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯍꯣꯏꯅꯦ ꯇꯕꯥꯕꯤ ꯆꯠꯈꯤꯕꯗꯒꯤ ꯍꯤꯌꯥꯏꯉꯝꯕꯗꯤ ꯃꯥꯏꯊꯣꯡ ꯃꯁꯛ ꯑꯣꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯌꯦꯅꯤꯡꯁꯨ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯣꯡꯕ ꯑꯇꯣꯞꯄ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯑꯗꯨꯅ ꯃꯥꯗꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ ꯍꯤꯌꯥꯏꯉꯝꯕ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯇꯥꯃꯣ ꯅꯪ MU ꯆꯠꯅꯤꯗꯥꯏ ꯆꯠꯂꯨꯔꯣ ꯇꯥꯃꯣꯅ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯃꯣꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯂꯔꯣꯏꯗ꯭ꯔꯥ ꯑꯁꯦꯡꯕꯗꯣ ꯈꯪꯗꯅꯕ ꯀꯩꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯣ ꯇꯥꯃꯣꯁꯨ ꯈꯪꯂꯤꯕꯅꯤ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯗꯥꯗꯤꯇꯤꯌꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤ ꯃꯣꯏꯒꯤ ꯏꯃꯥ ꯂꯥꯛꯂꯝꯕꯗꯨꯗ ꯂꯥꯟꯅ ꯈꯟꯕ ꯃꯥꯜꯂꯤ ꯃꯗꯣ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯍꯤꯌꯥꯏꯉꯝꯕ ꯀꯞꯅꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯒ ꯅꯪꯅ ꯀꯩꯒꯤ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯕ ꯌꯥꯔꯤꯅꯣ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤꯕꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯠꯈꯤꯕꯗ ꯈꯥꯝꯕ ꯉꯝꯍꯧꯗꯅ ꯂꯩꯍꯧꯕꯗꯨꯔꯥ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕꯁꯤꯡꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯍꯤꯡꯒꯅꯤ ꯅꯪ ꯆꯠꯀꯅꯣ ꯄ꯭ꯂꯤꯖ ꯃꯥꯒꯁꯨ ꯅꯪ ꯎꯅꯕꯤꯒꯅꯣ ꯌꯦꯅꯤꯡ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯂꯩꯒꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯔꯣꯏꯕꯗꯤ ꯇꯥꯃꯣ ꯅꯍꯥꯛ ꯈꯛꯇꯅꯤ ꯀꯅꯥꯒꯤꯁꯨ ꯅꯥꯛꯇ ꯆꯠꯂꯣꯏ ꯑꯩꯅ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯅ ꯂꯩꯈꯤꯕꯗꯨꯗ ꯏꯁꯥꯗ ꯏꯔꯥꯜ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯁꯨ ꯐꯥꯎꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯖꯅ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯤꯔꯣ ꯍꯥꯏꯖꯒꯦ ꯈꯟꯕꯅꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯣꯏꯌꯦ ꯇꯥꯃꯣꯁꯨ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯑꯁꯦꯡꯕꯒꯤꯔꯥ ꯑꯁꯦꯡꯕꯒꯤ ꯅꯪ ꯆꯠꯄ ꯊꯦꯡꯂꯅꯤ ꯆꯠꯂꯣ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯅꯤꯡꯊꯦꯝꯗ ꯁꯤꯟꯅꯈ꯭ꯔꯒꯦ ꯑꯩꯁꯨ ꯆꯠꯂꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯨꯡꯁꯤꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯅ ꯏꯃꯨꯡꯁꯤꯗ ꯃꯉꯥꯜ ꯑꯃ ꯄꯤꯕꯗ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯤꯅꯣꯛꯁꯨ ꯇꯝꯍꯜꯂꯒꯦ ꯈꯜꯂꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯍꯦ ꯇꯥꯏꯅꯖꯔꯣꯏ ꯑꯗꯣ ꯗꯥ ꯅꯤꯡꯊꯦꯝꯒ ꯑꯅꯨꯒ ꯆꯥꯛ ꯀꯧꯅꯩ ꯍꯥꯏꯕꯗꯨꯗꯤ ꯑꯅꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ ꯍꯟꯗꯛ ꯀꯧꯕꯤꯔꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯁꯨꯔꯖꯀꯥꯟꯇ ꯊꯥꯗꯣꯛꯄꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯁꯤ ꯆꯍꯤ ꯇꯦꯟꯁꯤꯟꯕ ꯌꯥꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯏꯜꯂꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯑꯗꯤꯇ꯭ꯌ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯆꯥꯅ ꯍꯤꯌꯥꯏꯉꯝꯕ ꯑꯃꯗꯤ ꯌꯦꯅꯤꯡꯍꯟꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯑꯗꯤꯇ꯭ꯌꯗꯨ ꯍꯤꯌꯥꯏꯉꯝꯕ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯃꯥꯗꯤ ꯌꯦꯅꯤꯡ ꯃꯊꯟꯇ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯗꯤ ꯃꯍꯥꯛ ꯎꯠꯊꯣꯔꯛꯇ꯭ꯔꯤ ꯌꯦꯅꯤꯡꯅ ꯗꯥꯗꯤꯇ꯭ꯌ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯆꯪꯉꯣ ꯐꯝꯁꯤ
ꯍꯣꯏ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯆꯥꯅꯕꯁꯤꯡꯁꯦ ꯈꯟꯕꯤꯌꯣ ꯀꯣꯐꯤꯅ ꯌꯥꯔꯅꯤꯌꯦ ꯑꯗꯨꯗꯤ ꯑꯍꯨꯝ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯐꯤ ꯑꯍꯨꯝ ꯑꯣꯔꯗꯔ ꯇꯧꯏ ꯑꯗꯤꯇ꯭ꯌꯅ ꯀꯔꯤ ꯂꯩꯔꯒꯦ ꯊꯥꯖꯗꯅ ꯀꯧꯕꯤꯔꯛꯂꯤꯁꯤꯕꯣ ꯀꯩꯁꯨ ꯂꯩꯇꯦ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯁꯦ ꯇꯧꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯤꯌꯥꯏꯉꯝꯕ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯖꯩ ꯍꯤꯌꯥꯏꯉꯝꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯔꯝꯕ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯕꯨ ꯊꯥꯖꯗꯅ ꯀꯧꯕꯤꯔꯛꯄꯕꯣ ꯑꯣ ꯑꯩꯈꯣꯏ ꯌꯦꯅꯤꯡꯅ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯌꯦꯅꯤꯡꯅ ꯙꯥꯗꯤꯇ꯭ꯌ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯣꯏꯈꯤꯕ ꯑꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯇꯥꯟꯖꯥ ꯈꯣꯡꯐꯝ ꯑꯗꯨ ꯑꯣꯏꯕꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯍꯩ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯅ ꯗꯗꯥꯅ ꯑꯗꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯗꯤ ꯄꯥꯝꯖꯗꯦ ꯌꯨꯝꯒꯤꯁꯨ ꯈꯟꯕꯤꯌꯨ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯏꯅꯦꯗꯣ ꯗꯗꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯦ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯑꯝꯃꯤ ꯗꯗꯥ ꯅꯨꯄꯤ ꯑꯃꯇ ꯊꯤꯅꯕ ꯇꯧꯕꯤꯌꯨ ꯗꯗꯥꯅ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯛꯑꯣ ꯅꯆꯟ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯃꯥꯗꯣ ꯅꯪꯒꯤ ꯅꯥꯛꯇꯁꯨ ꯌꯧꯔꯛꯂꯕꯣꯏꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦꯗ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯁꯤꯕꯁꯦ ꯀꯠꯊꯣꯛꯂꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯈꯤꯒꯦ ꯃꯁꯤꯅ ꯌꯥꯔꯕ ꯑꯇꯩ ꯀꯩꯀꯩ ꯇꯧꯈꯣꯒꯦ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯔꯣ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯆꯟꯅ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯍꯤꯌꯥꯏꯉꯝꯕꯁꯨ ꯌꯥꯎꯁꯜꯂꯛꯏ ꯁꯣꯏꯕꯒꯤꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯁꯣꯏꯔꯦꯗ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯔꯝꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯅꯥꯎꯅ ꯉꯥꯛꯄꯤꯅꯕ ꯑꯩꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯍꯩꯍꯩꯗꯦꯗ ꯇꯥꯃꯣ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯀꯣꯐꯤ ꯑꯗꯨ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯑꯗꯤꯇ꯭ꯌ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯗꯨꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯐꯥꯗꯣꯛ ꯃꯇꯝ ꯇꯦꯟꯁꯤꯜꯂꯒ ꯉꯁꯤ ꯑꯁꯤ ꯌꯨꯝꯗ ꯊꯣꯔꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗꯤ ꯃꯥꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯂꯩꯉꯥꯛꯄꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯇꯥꯎꯕꯨ ꯉꯥꯏꯔꯤꯌꯦ ꯁꯨꯔꯖꯀꯥꯟꯇ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯣ ꯀꯩꯁꯨꯝꯁꯪꯗ ꯑꯁꯨꯝ ꯄꯨꯟꯁꯤꯁꯦ ꯂꯦꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯏꯆꯥ ꯀꯥꯏꯅꯔꯦ ꯑꯩꯅ ꯀꯅꯥꯒꯤ ꯑꯁꯥꯗ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯩꯒꯅꯤ ꯅꯤꯂꯃꯅꯤꯅ ꯗꯥꯗꯥ ꯀꯔꯤꯒꯤ ꯏꯇꯩꯃ ꯑꯃꯗꯤ ꯏꯆꯥꯒ ꯀꯥꯏꯅꯒꯅꯤ ꯃꯈꯣꯏꯁꯨ ꯇꯥꯗꯕ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯍꯔꯥꯎꯗꯕꯅ ꯉꯁꯤ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯅꯦꯍꯦ ꯀꯅꯥꯅ ꯂꯥꯛꯇꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯂꯥꯛꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯥꯛꯄ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯔꯦꯈꯥ ꯑꯃꯗꯤ ꯑꯅꯨꯕꯨ ꯀꯧꯔꯛꯏ ꯃꯃꯥ ꯃꯆꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯛꯏ ꯔꯦꯈꯥꯅ ꯃꯈꯣꯏ ꯕꯕꯥ ꯑꯅꯨꯁꯨ ꯀꯞꯂꯛꯏ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯆꯥ ꯂꯥꯟꯖꯔꯦ ꯄꯥꯕꯨꯡ ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯄꯥꯒꯤ ꯕꯦꯝ ꯔꯦꯈꯥ ꯑꯩ ꯅꯈꯣꯏꯅ ꯌꯥꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤꯅꯦ ꯄꯥꯕꯨꯡ ꯃꯈꯣꯏ ꯕꯕꯥ ꯅꯤꯡꯊꯦꯝꯁꯨ ꯃꯀꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯕꯕꯥ ꯅꯆꯥꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯥꯁꯤꯡ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯅꯈꯣꯏꯒꯤ ꯅꯄꯥꯟꯗꯒꯤ ꯏꯄꯥꯅ ꯃꯤꯀꯞ ꯊꯣꯛꯄꯅꯦ ꯂꯩꯉꯥꯛꯄꯅ ꯋꯥꯔꯤꯁꯦ ꯌꯨꯝꯗ ꯏꯪꯅ ꯁꯥꯔꯁꯤ ꯍꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯍꯤꯌꯥꯏꯉꯝꯕꯅ ꯄꯥꯕꯨꯡꯒ ꯑꯍꯜ ꯃꯈꯩꯒ ꯒꯥꯔꯤ ꯑꯃꯗ ꯆꯠꯂꯝꯂꯣ ꯅꯤꯡꯊꯦꯝꯒ ꯑꯩꯈꯣꯏꯈꯩ ꯑꯃꯗ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝꯗꯨ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯆꯠꯄ ꯍꯧꯔꯦ ꯑꯍꯟ ꯃꯈꯩꯗꯨꯗꯤ ꯃꯃꯥꯡꯗ ꯆꯠꯍꯟꯈ꯭ꯔꯦ ꯅꯍꯥ ꯃꯈꯩꯗꯨ ꯏꯪꯅ ꯇꯞꯅ ꯀꯣꯟꯅ ꯂꯥꯛꯏ ꯍꯤꯌꯥꯏꯉꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯣꯏ ꯑꯅꯤ ꯆꯥꯛ ꯑꯝꯇ ꯀꯧꯒꯦ ꯇꯧꯕꯅꯤ ꯑꯗ ꯄꯥꯕꯨꯡ ꯊꯣꯔꯛꯂꯒ ꯄꯨꯟꯅ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ ꯉꯁꯤꯗꯤ ꯄꯥꯕꯨꯡꯁꯨ ꯊꯣꯔꯛꯑꯕꯅꯤꯅ ꯅꯣꯏꯒꯤ ꯁꯪꯒꯗꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯍꯥꯏꯔꯣꯍꯦ ꯅꯤꯡꯊꯦꯝꯅ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯀꯃꯥꯏ ꯅꯨꯃꯤꯠ ꯂꯦꯞꯇꯣꯏꯅꯣ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯆꯥꯛ ꯀꯧꯗ꯭ꯔꯤꯁꯤꯅ ꯑꯣ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯌꯥꯗꯕ ꯃꯔꯝꯂꯣ ꯑꯃ ꯑꯩꯕꯨ ꯏꯆꯤꯡ ꯆꯤꯡꯅꯩꯗ ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯊꯤ ꯇꯧꯅꯨ ꯃꯇꯝ ꯋꯥꯠꯂꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯜꯂꯅꯤ ꯍꯩ ꯃꯤ ꯑꯉꯥꯡ ꯅꯥꯕ ꯐꯔꯛꯇ ꯉꯥꯏꯔꯤꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯗꯧꯔꯕ꯭ꯔꯣ ꯀꯨꯁꯤꯅꯦ ꯅꯪ ꯐꯪꯗꯕꯩ ꯆꯥꯏꯔꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯖꯤꯛꯇꯤ ꯈꯪꯂꯤꯕꯅꯤ ꯑꯅꯨꯅ ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯅꯨꯄꯤꯕꯨ ꯈꯔ ꯍꯦꯜꯂꯤꯅꯦ ꯍꯤꯌꯥꯏꯉꯝꯕꯅ ꯈꯔ ꯉꯥꯡ
ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯗ꯭ꯔꯦ ꯌꯦꯅꯤꯡꯁꯨ ꯍꯥꯏꯔꯛꯏ ꯍꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯅꯪꯁꯨ ꯃꯁꯤ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯪ ꯃꯥꯒ ꯇꯧꯔꯗꯅ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯌꯨꯝꯗ ꯅꯪꯅ ꯉꯝꯕꯅꯤ ꯃꯄꯥꯟꯗꯗꯤ ꯎꯠꯂꯛꯀꯅꯣ ꯌꯥꯔꯦ ꯒꯥꯔꯤꯗꯣ ꯑꯝꯇ ꯇꯨꯃꯤꯟꯅ ꯊꯧꯑꯣ ꯅꯤꯡꯊꯦꯝꯅ ꯏꯁ ꯃꯥꯅ ꯉꯝꯕꯒꯁꯨ ꯁꯥꯅꯤꯡꯉꯤ ꯍꯤꯌꯥꯏ ꯉꯝꯕꯅ ꯁꯥꯕ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯅꯦ ꯑꯅꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯆꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ ꯍꯤꯌꯥꯏ ꯉꯝꯕꯅ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯁꯨ ꯊꯨꯡꯅꯖꯔꯦꯗꯅ ꯑꯗꯨꯒꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯏꯁ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯋꯥꯅ ꯆꯦꯟꯗꯅꯒ ꯂꯣꯠꯆꯔꯤꯗꯨꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯗꯨꯡꯅꯤ ꯇꯥꯔꯦꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦꯗꯅ ꯆꯥꯛꯀ ꯆꯥꯅꯤꯡꯉꯛꯇꯦ ꯁꯩꯇ ꯍꯣ ꯑꯩꯕꯨꯗꯤ ꯁꯦꯞꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯤꯛꯈ꯭ꯔꯕ ꯇꯧꯔꯤꯁꯦ ꯅꯪꯅ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯕꯥꯅꯤꯗꯤ ꯏꯋꯥ ꯋꯥꯗꯅ ꯊꯨꯅꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯦ ꯌꯧꯔꯝꯗꯧ ꯃꯥꯟꯗꯕ ꯑꯝꯇꯪ ꯑꯋꯥꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯁꯤꯔꯣ ꯌꯥꯖꯔꯦ ꯅꯣꯏ ꯑꯅꯤꯗꯩ ꯀꯩꯁꯨ ꯇꯥꯗꯦ ꯍꯦꯟꯕ ꯈꯛꯇꯅꯤꯀꯣ ꯆꯨꯝꯂꯕ ꯍꯥꯏꯁꯤꯕ ꯌꯦꯅꯦ ꯌꯦꯅꯤꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ ꯌꯦꯅꯤꯡꯁꯨ ꯅꯣꯛꯂꯒ ꯈꯪꯗꯦ ꯃꯁꯥꯗ ꯍꯪꯉꯣ ꯏꯃꯥꯏ ꯃꯤꯆꯪꯅꯤꯅ ꯁꯤꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃ ꯃꯃꯥ ꯍꯩꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯌꯦꯅꯤꯡ ꯍꯨꯟꯕꯤꯁꯨ ꯐꯪꯒꯗꯧꯔꯤ ꯊꯥꯕꯨꯝ 10 ꯄꯨꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯔꯥꯎꯕꯗ ꯃꯈꯦ ꯂꯥꯡꯉꯤ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕ ꯂꯩꯉꯥꯛꯄꯅ ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯈ꯭ꯔꯤ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗ ꯏꯄꯥꯟꯁꯨ ꯑꯗꯨꯛ ꯆꯥꯎꯅ ꯇꯧꯈꯤꯕꯅꯤ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯅꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯄꯨꯝꯕ ꯍꯟꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗꯃꯛ ꯉꯥꯏꯍꯧꯔꯤ ꯂꯩꯁꯦꯝꯕꯤꯁꯨ ꯂꯩꯔꯤ ꯑꯅꯨꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯄꯒꯤ ꯅꯤꯡꯊꯦꯝ ꯈꯣꯏꯗ ꯌꯨꯝꯗ ꯄꯣꯊꯥꯔꯅꯤ ꯍꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯂꯩꯁꯦꯝꯕꯤꯅ ꯅꯪꯕꯨ ꯆꯥꯛ ꯑꯣꯛꯂꯕ꯭ꯔꯣ ꯑꯗꯣ ꯇꯥꯃꯣꯗꯤ ꯃꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯅꯦ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥ ꯑꯆꯥꯏꯕ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤꯜꯂꯨꯒꯦ ꯏꯕꯨꯡꯉꯣꯁꯨꯅꯦ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯃꯒꯦ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯌꯥꯏ ꯉꯝꯕꯗꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯂꯩꯉꯥꯛꯄ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯃꯁꯨꯕꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯍꯤꯌꯥꯏ ꯉꯝꯕꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯂꯧꯈꯠꯇꯨꯅ ꯃꯄꯨꯗ ꯁꯤꯟꯅꯩ ꯂꯩꯉꯥꯛꯄꯅ ꯏꯁꯨꯗꯤ ꯊꯕꯛ ꯁꯤꯟꯊꯥ ꯈꯨꯗꯤꯡ ꯑꯊꯣꯏꯕꯤ ꯑꯣꯏꯒꯗꯕꯅꯤ ꯁꯅꯥꯅꯤ ꯃꯉꯥꯜ ꯅꯥꯏꯅ ꯂꯥꯛꯄꯤ ꯑꯗꯨꯅꯅꯦ ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯄꯨꯄꯨꯅ ꯁꯤꯟꯊꯣꯏ ꯁꯅꯥ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ ꯁꯦꯁꯦ ꯑꯃꯨꯛ ꯇꯨꯝꯍꯜꯂꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯩꯅꯅꯦ ꯏꯁꯨꯒꯤ ꯃꯤꯡ ꯊꯣꯟꯅꯤꯡꯃꯟꯈ꯭ꯔꯗꯅ ꯂꯥꯛꯄꯅꯤ ꯏꯄꯥ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ ꯏꯕꯦꯝꯃ ꯑꯋꯥꯠ ꯑꯄꯥꯗꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯌꯨ ꯅꯃꯥꯁꯨ ꯂꯩꯔꯤ ꯅꯃꯥꯗꯁꯨ ꯍꯦꯛ ꯍꯥꯏꯔꯣ ꯃꯅꯦꯝ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯅꯕ ꯍꯧꯅꯗꯕ ꯊꯤꯗꯅ ꯃꯆꯥ ꯃꯃꯧꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯃꯄꯥ ꯊꯣꯛꯈ꯭ꯔꯕꯗ ꯍꯤꯌꯥꯏ ꯉꯝꯕꯅ ꯏꯆꯥꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯅꯤꯡꯗꯦꯗ ꯑꯗꯨꯝ ꯄꯝꯂ ꯂꯩꯔꯒꯦ ꯍꯣ ꯂꯩꯔꯣ ꯌꯥꯝ ꯄꯥꯝꯖꯗꯥꯏꯅꯦ ꯄꯥꯝꯖꯩꯕꯨ ꯏꯃꯥ ꯂꯩꯔꯝꯂꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯃꯁꯨ ꯄꯤꯌꯣ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ ꯏꯆꯥꯒꯤ ꯃꯥꯏꯗꯥꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯃꯥꯜꯂꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯏꯅꯥꯛꯇ ꯍꯜꯂꯛꯄꯒꯨꯝ ꯈꯜꯂꯦꯗ ꯌꯦꯅꯤꯡ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯤꯁꯤꯗꯤ ꯉꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯆꯥꯒ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯇꯐꯥꯎ ꯈꯟꯈꯤꯗꯕꯅꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯗꯤ ꯇꯥꯡꯂꯕ ꯍꯥꯏꯕ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ ꯐꯪꯖꯔꯝꯂꯣꯏꯀꯣ ꯇꯥꯏꯕꯪ ꯃꯄꯨꯁꯨꯅꯦ ꯑꯩꯅ ꯊꯥꯒꯠꯂꯤꯅꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨꯁꯨ ꯁꯤꯟꯅꯕꯤꯔꯦ ꯑꯗꯨꯒꯅꯦ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯁꯨ ꯎꯍꯟꯕꯤꯔꯦꯗꯅ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯅꯤ ꯈꯪꯗꯦ ꯅꯪꯅ ꯆꯠꯅꯤꯡꯕ ꯇꯝꯅꯤꯡꯕ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ ꯇꯝꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯅꯕ ꯎꯁꯤꯟ ꯑꯃꯃꯨꯛ ꯂꯩꯔꯕꯅꯤꯅꯅꯦ ꯌꯥꯖꯔꯦ ꯃꯥꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦꯕ ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯄꯩꯔꯞꯅ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯀꯣ ꯃꯤꯗꯤ ꯃꯆꯥ ꯂꯩꯈꯤꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯅꯥꯛꯇ ꯉꯁꯤꯅ ꯑꯣꯏꯔꯦ ꯊꯋꯥꯏꯒꯤꯗꯤ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕꯅꯤ ꯃꯄꯣꯛ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ ꯎꯁꯤꯟ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯁꯛꯈꯪꯗꯕ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝꯗꯨꯒꯤ ꯂꯝꯂꯥꯟꯕꯗꯣ ꯑꯣꯏꯔꯝꯂꯤ ꯊꯃꯣꯏꯁꯤꯒꯤꯗꯤ ꯃꯄꯨ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯎꯁꯤꯟ ꯑꯣꯏꯖꯒꯦ ꯅꯃꯥꯡ ꯊꯥꯅ ꯃꯥꯌꯣꯛꯅꯖꯒꯦ ꯀꯠꯊꯣꯛꯂꯒꯦ ꯃꯄꯣꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯃꯄꯣꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯥꯡ ꯑꯁꯤꯗ ꯎꯁꯤꯟ ꯃꯄꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯁꯨ ꯌꯧꯖꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯇꯥꯕꯤꯔꯛꯂꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯜꯂꯨꯛꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯟꯗꯣꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯎꯁꯤꯟ ꯃꯄꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫